iPhone 17 handak India da nong ni sida launch oibagi wani amasung India ki public sing ase phone da ngau de sing se kaya ki matik ngau je kre matam da iPhone ki makoi ki launch oiktring mawang sida photo kara leak oiba ama ma tawdra masi ki video ta YouTuber sing sida serok pase masigi video sing si aduki matik popular oina yengi sini madudi iPhone 17 gi photo leak oirakle specification leak oirakle masi aduki matik slick ni thin ni handaki se sigumba sita yengba aduga handaki iPhone 17 asigi variant ke ada lakadori kari kari no mangoda change lakle se maki photography vision videography kama into dori adugi matungda maki camera se kayam update oikhre amadi battery kaya mAh no refresh rate na karino 120 Hz pudi handak haplak lamara asu koi basa iPhone ki 60 Hz tagi helga lakte sini adubu handak is 120 Hz sure sini aduna hojik yamna kanna Indian market tadi masi hok launa mi sing se adugi matik excitement ni di iPhone 17 lakadore masi leibagi damakta leiba ngambasing dona leiba duna makoi gi wani India sida adugu family kya laikri malti nomuda lakh income tabla makhoina iPhone pairabota 1,50,000 ki range adwaigi 1,30,000 1,40,000 madugi range ki iPhone pairubato no problem makhoi gi wena capable lai adugu India ra tawrise masi tayo nare sini India gi angamba youngsters mathau ta da bata haribo phone ase masi laibagi su mathau ta te adugu masigi maningda ngaudura laire sini aduna YouTuber kharana noknariba madudi India macha sing se thaba atai leitraba jala iPhone ki leak oirakle haiduna madugi video ta follow tawdra mauda video amamda 50 lakhs ena yeli ba YouTuber adugi ti marai bokhabani mati video sembagi oina mak paisa phangdori adubu yengli mai kari kanai magna iPhone asung yama tang base EMI da lawali ko India di EMI da satina lawisene EMI da lawbagi damakta hojikka EMI tawri kamu sura matu niktra ngai kra iPhone 17 lakh bagai eko yola da bani EMI da asuki matik unit eko yol hokani asuki matik target company ke eko to honi eko panghoba singau tan laikre sini adupu micham praja sing sen to middle class ki family sing masi iPhone mathau ta da bata only 15,000 20,000 25,000 ki range ki manung gi phone ama paibdasu Facebook oigera YouTube oigera natraga Instagram oigera reels semgera camera kapgera madu loina tawba yaba loina su hujik pangi madu ki phone singa to angam khut khut khuding da lainaraga su matagi hedba pamaga masagi yum da wa pa paisa laite aduga iPhone ki damakta follow taw nei ngau nei adugi mahutta atopa thabakka masai career semhoba masagi thaba amda jathauba adugumba tawdana India macha singa se ngau ngau da iPhone haina maki handak launch torpagi siwaitana hena ui haiduna kanglup amsu noknari aduna hujikta iPhone related September 9 sida ni release oidori shape maki variant mari ni iPhone 17 masina best variant around 86,000 muktagi hawni hairi adugi matungda iPhone 16e kain su lairamni hala madu sing to change tawkre iPhone 17 Air iPhone 17 Pro iPhone 17 Pro Max masina kwaidagi awang pathaki variant to oiramlagani masidi mabal yam tangani haigatkani so nok na bakanglup amana iPhone sibu chu nok nei kanglup amana iPhone sibu thagat li haude ma ke security ma ke long time longevity assisting aduga battery se ma ase upgraded nate adubu handa ki sida kam upgrade oi yoi dikangde no phau chataba iPhone ki camera da so yam tanga phone da camera am ta piba adu piba ada piba handa ke iPhone 17 best variant se camera am ta oi dori bare suguma nok na bakya nok na khari aduga iPhone asigi mathau kari leisini iPhone sida ngasi chahi kaya dagi semdana puthorok si ana wala ba ming tholaga masida update ta kaishu thoina leiti sini aduna iPhone sigi importance ase kayam oi desi atop country si khangdro loi kre sini aduna only India sida ngai iPhone sida ngaung de leise iPhone phai phadabna te iPhone bu phade kanan hariba adubu kanglup ama leisini makhoina masagi budget masagi income amati mathau ta bata da ba yeng dana masida ngau ngau dan chat pasit mayamna nok no su yauri sini masagi tabuk macha khara tabuk ita makta asuk yamna masagi pocket se kharcha tawraga masida loan loraga hai fat lai sini iPhone da aduk yamna upgradation tawde sini su koi bese just maming khakta ni camera sida fusion tholba handakisida iPhone 70 Air kaina ming ama tholaga tongan tongan puthorakre handakisina slick khara semlakre khara thin aduga kanglup amana naina basing hari mana thin semlak li se handaki su magi battery backup thoni fadde adu handaki sida su khara di thin orak na battery su patharani kayam upgrade tawni sini aduna capable oibasing se thumpai bising iPhone 17 latest version ase
ꯂꯧꯕꯤꯌꯨ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯨꯁ ꯇꯧꯕꯤꯌꯨ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄ꯭ꯔꯣꯁ ꯑꯦꯟ ꯀꯣꯟꯁ ꯈꯪꯕꯤꯌꯨ ꯑꯗꯨꯒ ꯕꯖꯦꯠ ꯋꯥꯠꯄ ꯑꯃꯗꯤ ꯂꯣꯟꯗ ꯂꯩꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨꯡ ꯂꯩꯔꯒꯦ ꯀꯥꯏꯅ ꯃꯁꯤ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯇꯧꯗꯨꯅ ꯀ꯭ꯌꯨꯗ ꯂꯩꯔꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯉꯥꯏꯕꯤꯈꯣ ꯁꯤꯅꯤ ꯑꯦꯛꯁꯄꯥꯔꯠꯅ ꯍꯥꯏꯔꯤꯕ ꯌꯦꯡꯈꯣ ꯑꯗꯨꯒ ꯈꯔꯅꯤ ꯊꯥ ꯑꯃꯅꯤ ꯆꯠꯈ꯭ꯔꯒ ꯃꯃꯜ ꯍꯥꯏꯊꯔꯛꯄ꯭ꯔꯥ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯁꯤꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤ ꯕꯨꯀꯤꯡ ꯇꯧꯗꯅ ꯇꯧꯔꯦ ꯇꯧꯕꯕꯨ ꯍꯧꯔꯝꯂꯅꯤ ꯁꯦꯞꯇꯦꯝꯕꯔ 9 ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯀ꯭ꯌꯨꯅꯤ ꯍꯥꯏꯔꯤ ꯗꯦꯃꯤ ꯃꯣꯗꯦꯜꯗꯨ ꯌꯦꯡꯕꯒꯤꯗꯃꯛꯇ ꯀꯨꯝꯍꯩꯅꯤ ꯍꯥꯏꯔꯤ ꯃꯥꯏꯀꯩ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯤꯁꯤꯅꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯅ ꯍꯦꯟꯅ ꯑꯥꯏꯐꯣꯟ ꯑꯁꯤꯗ ꯑꯥꯏꯐꯣꯟ ꯐꯩ ꯑꯐꯕꯅꯤ ꯄꯥꯏꯌꯨ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯕꯖꯦꯠ ꯏꯁꯥꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯏꯟꯀꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯇꯥꯕ ꯄꯨꯡꯉꯥꯎ ꯉꯥꯎꯔꯒ ꯄꯪꯆꯠ ꯆꯠꯂꯒ ꯌꯥꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕꯁꯤꯁꯨ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯍꯥꯏꯗꯕ ꯀꯥꯡꯕꯨꯁꯤꯡꯅ ꯍꯥꯏꯔꯤ ꯑꯥꯏꯐꯣꯟꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯇꯣꯞꯄ ꯐꯣꯟꯅꯁꯨ ꯂꯣꯋꯦꯁ ꯄ꯭ꯔꯥꯏꯁꯇ ꯇꯧꯏ ꯑꯗꯣꯝꯗꯁꯨ ꯆꯠꯂꯨꯁꯤ